mafam asida khorana ngai rakhiba Luchingba NSCN-IM gi Luchingba Thunglakhre Muivah yoksala pagalana lambi da myamna Harao Tayamna okpagi mami edoni Hariba Ukhul district ki manung chana lariba Somdal da hoigi chahi yankhai gi mathakta yankhai rom hen hai tare mafam se laktana lerakhiba koi NSCN-IM National Socialist Council of Nagaland NSCN-IM gi Luchingba kiloncha Thunglakhre Muivah mafam asida jik yorak Dimapur dagi Manipur tamna chopper da laaba matung jik se Somdal da magi pona phon da pangthok kadeba meeting phom da Wanba check-in thoranga loinana hujik lambi sida lakhibagi mamini lambi se lakhama tamna tong mahiroi sing landamachigi mioi kayana amna okpagi thoramadu pangthokli Hariba Luchingba si magi porafam Somdal da myam humna pangthok kadriba mafam adudane lambi da oaga chakhriba mafam asidagi ha gamuk tang thaido ga itare mayam tingadra mafam aduda kalam phibam da leibage habadu amuk mayam punna yemina chabadu lojage aduna hujik fogi oina pung 30 minute taraga manga chalako matamda mahak se hamlai khong dagi haitare hamlai khong yorakre aduga Somdal dana adum chalani aduga mahak se chatpasida ana okliba se mafam duda amuk mahak na kari wafam phungdui aduga kari tawbage habado punna khaminasi hariba NSCN-IM gi Luchingba Muivah na lakpa matamda mafam asida mahiroi sing aduga mioi kayana okpa khak natana ching amasung tamgi CSO gi Luchingba kaya amasu laaga maki okpagi tharmasida saruk yari aduga yabadi hariba Luchingba sigi pongna famda lakna bahona basi 2010 da honarak pa laigre adubu 2010 da honaba taraga chu matamdugi Manipur lengana ayaba pikidabana maram oraga changba ngamdana changdana haitare leirakhibani adubu 2025 ki October 22 asida maki pona famlamda masida maki chahi yankhai mato yankhani thoirom henba maki oiba mafam se la udrabadu ngasi se lae thungare makhadan kari lebe habjor koi puni minasi hoji fogo na pawdam jariba naurem tanuranjan ichel news newak Ukhul district Manipur